ngasi nungdaram phongkhiba tuan tuan ba chefongsingi maru oiba pausing khongatjaraga mayamda share tawjagi ahanbada volunteer singna law yebikhre ngasi kumbi kendra gi manung chana leiba wangu area gi imung amada covid 19 positive oiba imung amagi mapung phana mulaba lawphom yeibada khudong sadaba kya mayokna duna leirakpadagi we support sanju han themgi volunteer singna mateng pangduna law yeikre haina su phungdurakli atopa pawa mana mukabu union lai khurumkhre Chief Minister N. Biren Handak Khangawduna COVID-19 positive oiduna home isolation tawduna leiriba anabagi phibam athuba matamda phaganaba Kaboi Unigi President Dr. Hira Kabuna lusingduna ngasi ayu Kabru laisangda lai khurumduna thawnikhre lai khurambaduna Kabui maiba ningthauton Kabuina Ishorda additional customary gi lighting gi oiba mawongda yeling thaduna khurumki hairi tuan ba jati kanglup kyana su Chief Minister ba thubu matamda phanaba ngarang su lachun tinchon gi thabak sathanaki hairi hen su phungdorakli atopa pawnamo police ki combined team na drug lalonba manga drug kona na fakhre ngase yu irilbung police manung chanba urup awang laikai de Imphal East ki khanaba commando team amadi narcotic cell Imphal East ki apunba kangbu amana akaknaba paw ama phangbadagi yum manga da sangnu thibu humagi thabak sathabada drug lalonba nupi ani yauna miyoi manga drug kona na fagat khre fagat kiba drug singadu da WY tablet lising taruk samri N tablet lising ani amadi ASP tablet lising Yankai gani pani hairi drug kona na fagat kiba sing adugi manungda Javed Khan say Yankai humdo MD Nasir Ahmad say Yankai ga mato MD Razu Khan say Yankai gani toy Miss Nalazan Begum say nifu gani pan Miss Saila say kunga mari makoy manga maurup awang lekai digini hairi henesu auxiliation makatarakli atopa pawana mo State Children Policy Draft 2020 da suggestion objection kauri Lainga ki Social Welfare Department Manipur State Policy for Children 2020 Draft Policy gi Notification Commissioner kam Secretary na ngasi issue tawkhre Policy sigi Draft Manipur Commission for Protection of Child Right ki maramda tuan ba stakeholder and child right and you amadi Social Welfare Department na Nodal Department ka core committee amana kupna yengsilaba draft policy ni hairi policy asi miyamda khangan bani draft policy asi Manipur Sarkar gi bypetmanipur.gov.in dagi khangba yagani notice asi thokpa numit taraga mangani gi manungda hairiba policy draft asi gi matangda suggestion objection tawba yagani hairi hen sufungdorakli makha satharakpo ina atopa maru oiba pawkhra namu khawpumda AR ga IM ga akanma mongdo khut thoknakhre ngasi ayuk pung manga makhairom tabada khawpum police station gi kharomda kilometer taragani thoirom salaga leiba simai kabui khul gi pusang maida kunga mapan suba AR gi NSN IM ga akan mamongna numai kapna duna khuthokna khre numai kapna duna khuthokna ba aduda manak nakpada leiba khunja sing mipaina badagi mayum thadok lanjena khre nakan ani khuthokna kiba aduda asok apan yawbagi pawdi press na phangba ngamdri awdok thokpha maduda police ke ehenba force thomjin duna thibu humagi thabak sathakre mipa mipundi yawkidi hairi aikhogi pawmina phangba pawdu nakal ani gi khuthokna kiba duda asok apan soidna yaromgani thajanari hena su phungdorakli atopa paw manamo IMC gi karmasari singa sidagi thabak lepa khongjang hokre IMC gi karmasari sing maru oina labor amadi master role regular staff singi thani pan gi tolopi bi dabadagi mayokta ngasidagi thabak lepagi khongjang hokre sarkar da kerak hana karmasari amadi labor gi tolopi bi naba haijarabusu sarkar na tabi bigi muhutta positive oiba response amata pirak tabadagi ngasidagi thabak lepagi khongjang asi hokibani regular karmasari yauna sangsin giba thabak lepagi khongjang asina maram oiraga office asi khuntak lansibagi manakre labor sing yauna sangsinba khongjang oibana hauji Imphal Saharda amot akai lokthokpinaba leitabadagi oiriba phibam asina maram oiraga laina tina kya pokpa yabagi akiba lairi haina su phungdorakli paw simakha sathrakpoina COVID-19 gi vaccine gi matangna mayamda update pijaramge volunteer lising kunga tarung na saruk yaduna co-vaccine gi ohum suba trial hokre leba asi gi oina punamakna khawrang na ngainariba COVID-19 vaccine co-vaccine gi hanba amasum ani suba trial luarba matung ohum suba trial thasi gi taraga tarukta hokre ahanba amasum ani suba trial da hairiba co-vaccine asi miyoi lising amada kaptuna sanging tawkhrabani masigi makha tarak poina thasi gi tara tarukki co-vaccine gi ohum suba trial asi sathaba hokibani masida volunteer lising kunga taruk saruk yari numit kun kanraga sanging tawgani hairi ICMR na Pune gi Bharat
बायोलॉजिकल लोइनना हाइरिबा कोवैक्सीन असि पुथोकनबगिदमक ट्रायल असि सथबा होखिबने अमरोमदा ICMR ना फोंदोखिबदा कोवैक्सीन असि मथंग सहीगी जनवरी थादा पुथोकनी हाइबसु लाइख्रबनी हाइरि हैनसु पाउक्सीसना मखाताना फोंदोरगले दुगा मैम मखा सथरकपोइना इंडिया पुमगी ओइना कोविड-19 अपडेट मैम दे शेयर तौजरमगे कोविड-19 दगी फरकपा लाख मार्च 4,950 यौरे रिकवरी रेटना 93.52 नि लेबा असि ओइना कोविड-19 दगी फरकपा होखिबा पुंग कुनगा मरीगी लिसिंग निफुगा मरी फदुना फाबा मसिंग लाख मार्च 4,950 यौरे एक्टिव केसना लाख मरीगा लिसिंग निफुगा तरुकनी हौखिबा पुंग कुनगा मरीदा मियोय लिसिंग 35 सत्रुको हुमद्रा पॉजिटिव ओइबदगी पॉजिटिव मसिंग लाख मार्च 4 यौरे ngarang khakta da miyoi samri go humdra ga mari laina asina laikhidabadagi laikhidaba masing lak amaga lising kuntra ga samapan ga maudra go humdoi shure haukiba pung kun ga mari da miyoi lak mapan ga lising humdra ga taret test taukiba ga loinana haujik phawbada laibak asigi oina crore tara ga nithoi ga point lak humdra ga mari test taukre haidi henasu pauksiesin makhatana phongdorokli Roshilakpoina topa kantian amana oza singna mahairoi sing thaksi kaksi tambigadabani education minister oza singi thaudang kaukthokpham thokte school na miyoibagi moral discipline tamlibani school college singda oza singa mahairoi singa koinadana loina baga loinana oza singna discipline tambigadabani maramaduna aina minister oiringai manungdadi oza ga mahairoi singa phaminaraga yu thakminaba koiba satminabagi thabakti suktau ta holoi han education minister S Rajena phongdokre राष्ट्रीय उच्चतर शिक्षा अभियान रूसा मणिपुर सिंधुना नाक रिडिफिनिंग क्वालिटी एंड स्टैंडर्ड ऑफ हायर एजुकेशन इंस्टीट्यूशन ऑफ मणिपुर थ्रो नाक एक्रेडिटेशन मेंटरशिप अप्रोच कम वन डे वर्कशॉप ऑन सेंसिटाइजेशन ऑफ नाक हाइब प्रोग्राम ngasi GP वुमेन कॉलेज ता पांगथोखरे थरमदुर सरुक याखिब एजुकेशन मिनिस्टर सरोखाइबम राजेन मखाताना हाई स्कूल कॉलेज सिंग महाइरोई सिंग ओजा सिंग हंगोई नरक्तबदगी मयाई काब चिंजाक सिजिनरई कोइबा लांग पुनसिनरक्पदगी थोनिंगदब थौदोक क्या थोलई मसि पुनमक आइना मिनिस्टर ओइरिंगे मतमदरी तहलोई माना मखाताना हाइकी माले मसिदा लैरिबा ममिंग लैरबा अफाव मी पुनमक ओजा सिंगना ताकपी तंबिखिबा ngaktani aduna malem ama sembada oja singi thaudang Kaubuna Laibak Sinma Thungna September gi sesat manga si oja sing numit hanna thoram pangthoknari bani maramadun oja sing na piriba magun punama asi oja oiriba singna kaufam thokte school la lairi khakta tamba natana satna lonsa su tamba mathok tai oja sing na mahairoi singbu thakha tambibaga loinana satna lonsat khangna satna gadabani Manipur da mayamna quality education haina lauri education sector da lainga ki oinadi haujuk phawda grade hanthari Mama mapa singna laikai manak nakpada laiba lainga ki school singna tambagi muhutta arapada laiba private school singda mingsanduna lairik tambagi satnabi ama lakli miyam sura nom laga sajaba ngaktani masina imung manungda hena sething pirai maduna manipurna nongmagi india gi lairibi state singdagi sothaba helakli aduna punamangna hotnaduna amuktang manipur si kannaba hotnaba mathau tai hen sumangna makhatana phungdokhian thank you Loisilakpoina paw mana Impal Airport lan gi jet tarakpada miyam mi painakhrei ngasi Impal International Airport thangna na lan gi matamda sijinagadaba Sukhoi jet amadi MiG fighter plane ani taduna leiba amadi lan gi khusu khulai puthok pusin tawbra sijinagadaba Indian Army gi plane taramba ubada mi lan gi matamda sijinagadaba plane singasi pairaktuna airport asida tarariba si kari maram gi no haina pauksiesina Mari Lenaba authority the hangba matamda phongdorakibadi sei sigi routine oina exercise tawbo oina lan gi plane asinga si tarakpani aduga lan gi khuchu khulai honbada sijinaba cargo plane ama pairaklamba adusu lan gi plane ani asi paiba tarabadi makhoi gi mari lenaba masak mathum sing supply tawboga mari lenana pairaklamani atai thudokpa mi painingai oiba amata laite miyamna airport asida lan gi matamda sijinagadaba plane sing pairaktuna tarare haibagi damakta Mi pai ba pokpi gano hai di henu su pauksi esna makata na phongdorok len thank you